Mathangi numitni Lukhoisu aruba meeting khara lei haiduna ayuk nganda jatkre Benu ga makhoi ani meeting mafam adu tamna Rohit Abethoi amadi anti makhoi khara du da ngai haure yum adu da lehori ba haibabu Breakfast saraba matong lunch sadringai gi timing du dani Abethoi na courtyard du da lei macha macha khara hori ba sing adu ising chai du na lei ringai tanja du da magi jogging pocket habliba phone adu ringking laklami Abethoi mana pairiba watering pot tu leimai de tapna thamlaga pocket agi phone adu lauthokuna screen de yengi Rohit calling contact name du ubada Abethoi ma sapumbadu swai laukhre wari phawba phajana sanakhidaba koiraba Rohit na kari maramgi ngasi call tawrakliba adusu magi luhongbana hayeng nangairaba matam asida Abethoi screen du da asum yengduna leiringai miss call takhre Amukso hanjina call da tawsilai Abethoi handakti magi akoibada kana kana lei khanna hudhut leiduna amuktang yenglai kana sulaiba udraba dudadi Abethoi call du receive tawraga nakongda thami aduga khara hangba mafam ama leiriba du tamna lai kai haige nangasi free oiba natro kai kino maram leibagini hangise nang aingonda question am tarakano Abethoi sorama sangnu hadoglaga bench ama tharibadu da tamna phamthai kaino nangna hainingise aikhoigi guest house du law hojuma ai thabak tawri Rohit tu khonjal khitang wangkhalai aini I karak tringai dane namda yam thulaw natradi mimang tu mangnai roi adu kai gino ba aina guest house da lak doido aina nangonda wahang mem hang kana hamna trangana Rohit ki matau du da Abethoi du kisuki jai Enoi soi rai sausu sauningi Nangna maram hydrabani na ai call kakla Wada haiba loidri Rohit na tapna hairaklami Ningamdaba khonjelda Nang mande da chalani haidudi Abethoi kari sukhum lakte Thamoida China amadi faurai Matom ta hangjai Thangai sengna Rohit makhoi anisi Kaina badarabra haina Abethoi na kari sukhum lakta Tumina laikiba duda Rohit na hairai Ai ngairabani hojuma propablaw wadu hairaga Rohit call adu fatkakre Abethoi de hojuk phawba phone adu nakongda thamlaga unglaga famduna lehori seconds kharagi matung Abethoi gyan lakla male phone do magi jogging pocket da hapjinkhre aduga Rohit na lao hairakpa guest house tu tamna lakle guest house ki main door do hek hanglaga changlakpada Rohit na thongnau maya da thongnau da mamai onthok tuna lebliba du ure mi changlakpagi sahum phangbada Rohit mamai du hut leithorei Abethoi oiramba du da yamna rashi leiba minokama nofai tawrei asawbagi mami ta de magi mai thongda jangolaw Abethoi so makhung tabli thangduna changsilai handak marak makhoi ani gi marak de leiriba lapna bagi matawa siubada Abethoi ni Rohit da wahai mu phawba haiba ngamde Abethoi Rohit ki mangoina mamai du lukthaduna lepi aduga hanglai aingoda kai haida walige Rohit sorama sangnu hondoglaga mamai du nakalama de leithoki lunch de dama ibani jose Abethoi ngakjana na Rohit da fadi yengi kaiba lunch de Abethoi do rasi kangna noklaga Rohit ngoragano Chechel sina khoyani luhong base hayeng nangairabani Mino ubada nungairoidaba thabakti ai thawningde aina maram oiraga nakhoyani gi marakta misunderstanding ama lainabadu ai pamde kanano udawrige ugenu urabada anti singse mangai aduga kaidagi amo misunderstanding no nangna tawri mayam do wadu hairaga Rohit tu cheramada leiriba mage jacket tu fatlamduna lauraga lechili thosilo wadu hairaga Rohit makhongdu gam anirak thangba hawi Abethoi sutung lomdagi khonjal khitang kantangna hairei ai chatpa ngamai habane Rohit chatlibadu chaplebduna matung olaga Abethoi de yenglaklami kaige nangna sana maramdo khangpum thoktabro nangse luhonggadaba koidrabanu pani Rohit mamitu tamnoi sinduna sorama sangno handoi yamne enoi oire khangi magi mataudu Ivani lunch de jatpaga ai luhongbaga kari mari leinage habanida leine kaida leinai no hairo
Avethoi handakti mapi ira thangba haurai. Hairei asabu khonjalda yamna pendana. Nahan makai lochinduna thamlamba pendaba mayam adu ngasi loina phongdorei. Nangna nupani haiduna nangna tawnubada tawba yabro. Nangna nungsiningba matamda khak nungsiba. Nangna mirai ga haiba matamdana hekta mirai ba yabro. Ai sumiri nungsiba masakhangi. Nangna pauriba nungsibaduga chap manana aingodasu pau. Ai gisu thamoi bale. Nangna kai haubiramba thamoise. Ngasisu mache tana kaiduna leiri. Nang seina nungsi haiduna nang boigi oidaba yade haina aina haikibro. Thamoida jaklibu amaise namsinduna maisa khangduna leirakpa natro. Nangnadi nupa ama oiraga karigi chaina khangba ngamdrino. Karigi nangna ningak ningakpa khaktamak tawrino. Ai suwai nangna wariba adumaina ai suwai nangna phangiba chaina adudagi tadana aisu chaina phangi. Aisu nungsibagi chaina phangi. Wadu hairaga hiki kapthorei. Omsinduna thamlamba wamaidu ngasidi mairi thokna chaglakli Avethoi mana. Rohit makong taplap thangduna Avethoi gi manak changsili. Aduga Avethoi gi makuttu lamduna paigi hek tawbaga Avethoi na tungda khongphum ama phathali. Rohit tagi lapthoki. Rohit tapna kaurei. Avethoi makut thangatli. Rohit da wangang balepo haina ingi tawbagom. Please aingonda mukhana nangi thamogi wakata halanu. Aina khangsinada usinadana laikibadagom. Nangsu khangsinada usinadana laitho. Nangi luhongbasina thamoi ka helibase. Nangna topta nate haibado nang kawgano. Rohit mami tapna uisili. Luhongbana heng nangairba matamsida kari tawgani haiba tawfam khangdre. Avethoi makut oye changna mapido amuk fatfatai thoi. Ai mandeda chalani. Nangi luhongbaso ai hauba ngamaroy. Nangi harauba nungaiba thangkhalakpa matamda aina saruk yabide hainasu nangi gonda waraugan. Adubu Rohit. Wadu hairaga piroinana Rohit ti yenglei. Kapningbadu phajanaba hotnabada awaba amadi oirabani. Nangi punsina nungai phaba harauna leiba punsi ama oirasanu haina aina isorda thamai sena nijageko. Awaba masak khangdaba misak ama oyuko. Nangi punsida lagba awaba khudingmakto aige saruk oijake. Rohit su khangduna leiba ngamdre. Avethoi na ngalbu wadu tabada khangbagi panga leiraktre. Khutlai thuna Avethoi gi khudangdu tapaiduna magi manakta jingsili. Aduga Avethoi bu mathada chena konsinki yamna chetna. Ngasi magi mitmangda leplibi nupisi amukhanna uba phanglaroidabagom. Magi mathadagi Avethoi na thokhrabadi makhoi anigi aroiba matam oirabagom. Avethoi amuksu hikhi kapi. Nupa thokte haina Rohita amuksu sauningi. Aduba khantharuba mikopta Avethoi Rohita waragba sungamlakte. Khangi lukhoisi karamba mino haibadu. Pumnamak lukhoina oihanba ngaktani. Rohit makut ani changna Avethoi bu kona kona mitludagi pirangsu arep akham leitana sindhali. Masa yaudraba uchekom matu sona yamna tona hingliba Rohit ki punsina Avethoi gumlabi asuk thot naurabi nupi amabu maginak chaksina thamba ngamloi khangi. Nang yam warobra. Nangonda chaina mayam mapi haiduna aibu nangna warobra. Avethoi khomlakte makhol thokna di kapi. Minutes khara asumna leirba matung Avethoi su kappa khara pharakle. Rohit su masado stable oibadagi mana Avethoi bu koliba adu tapna thadoi. Aduga Avethoi gi lingjumani du paiduna mangondagi khaju khando ali. Rohit Avethoi gi mit ani du da yenglaga asa amaga loinana hanglei. Kaigumba aiga chalsiga luhongbasida aina reject tawrabadi nang aibo amuk loksinbigadra. Ibani amuk nongna luhongbada nang yagadra. Avethoi kapnok tawrai. Kaina Rohit. Ngasi nangna ngangiba wa mayam sibo. Aibu kai khum haibano. I'm really serious. Nange ayaba phangladi ibu munang mayok lagi. Avethoi magi langjumda thamliba Rohit ki makhuttu fatkan thoi. Kakalukhoigi mai chomnaba thabak tawgan. Aisu loina khangi. Kakalukhoina nangonda threaten tawi haiba. Nangbu threaten tawbada aigi punsi amadi aigi imung manungbusu mana khutlaiyoni siznai haiba aisu khangi.
Nang nasana yadana luhongbani haibasu ai loina khangi. Aingoda sokini kijabana nangna chechel siga luhongbada yakhibani haibasu ai khangi. Adubu ai chechel sibudi yam nungsi. Ai mabu bitre tawba pamde. Rohit ngakchanana Abethodi yengi. Hojikta sagatlamba magi manglan khuding Abethogi wahay amana ufultana thugai hanki. Abethoi nang wado haiba loidringai Abethoigi jogging pocket habliba phone adu ringking laklami. Abethoi su phone do follow thokduni yengi. Gusan calling. Rohit na suure screen do chongthokliba ming adu. Abethoi call adu receive tawraga nakongda thami. Hello Gusan. Nang yumda leibro? Lei kaidaurage. Noigi leirak manakta leiba parktuda ibani ngakta ngunaba yagadro? Yai ngairamu ai laknaba taurage. Gusanna somna kaldagi kari hairi haibadu tadrabasu somda Bethoina ngangliba singdudagi loina gyan tare Rohitu. Gusan makhoi ani kadaidano ma soidana unagadaure khangbana Rohitna Bethoigi makhuttagi phone do fatmuli. Aduga laut thaduna Gusanda khonjal kantakna hairi. Kei pamgena nang nai ning baleradi akhoi yumda laga hairula. Adudi natraga akhoi yumda leiba misingse nangna kokthok aga hektu na bayabro. Akhoi gisu yum ama pali haba nang khangdabro. Abethoi sungak chana na yengi Rohit ki matawdu. Seconds khara da thokpa thawdogoi bana gyan ngai hakti ngawi. Gusan ngakna. Rohit natro. Nang na iyang bagi na thongnati. Matung manaw Abethoi da phone tarakpa yaroi. Abethoi na nang pambi de khangna phone jaga tawreido nang na mai kai khangdabro. Abethoi Rohit ki makhuttagi phone do mungi tawi. Rohit kaino nang taisiba? Gusani bani ki wada nang ni ausila isa kaigino. Phone do piro yam thana. Rohit so Abethoi na phone do lauduna ba haiduna leiduna khangi. Gusan na thina su chairi. Nupa mo iradi nupa mo ina lemna leyo. Nupi na pambi dra khangna nang na mangonda jaga tawrido buli taw buk chingdoini. Thaina di engonda kayam haipa sakidaine. Magi dama yam lepi pasai khidaina. Aduga kaigino nang na hoje mana uncomfortable oigadaba thawak mayam motorise. Nang na sasibo film hero ni kaina ga khaluraba. Amukka swai ge nang dawna ikai khangdaba midina aigi punchida thengnadri. Wadu hek haibalo irakpada karomdagino khanghaude. Abethoi ni Rohit ki mamaida khopakna safukana thaki. Rohit so makhutna mana mamaida paisilaga Abethoi da ngakni yenglei. Magi makhutta pairiba phone du so leimaida pop takhre. Rohit tapna ngakchana na. Abethoi sauna hairei. Aigi punsini aina tawningu loina tawgani. Nang ngai ga kari mari thoknadana nang ngai gi punsi sida khuting jilino. Nang nasagi limit khango. Oiroida bo wakhalda bapsagatuna nasana nasamasa khangdaba tawgano. Lamlanba nangumba mana aigi punsi burul tawba yaroi. Ngasidagi nang gai ga ki marakta lainaba marup ama oibagi marido tatnarabani. Rohit khonjal nikna hairei. Ai lale. Abethoi ne Rohit ki thabakta khajuk ilaga. Inak jangsilakano. Gusande aigi asengmo marupni. Aduga nangna aigi punsi sibu puningu mai kaida puna hotnaba karam chaw misakamani. Nangga Gusan gadi yamna khenai. Na punsi chupa nangna Gusan gi mataw tamna hotnarabasu nangdi Gusan gi level yobu ngamoi. Wadu hairaga leimaida tariba phone adu lokhatuna Abethoi mamai leiduna makom gangam thanglaga mafamdudagi thorakle. Rohit na mabu uba phanglare khanglaba mikap sida mamitagi mapisu lepalaita sinthai. Anti sing adu ukhini ki bana amuk sumapidu fatfatai thoi. Leptuna leihawi Rohit masu khambadi ngamjada tumina yenghawi. Mana kari matau utuna Abethoi gi thamoi sumgani. Kari wahi hairaga Abethoi bo manakta thamgani. Asa amata udraba upaya mata leitraba misakamagom. Honaning basu phaukhidre punsigi nungai basu khangningdre. Warawi pumnamakbu sembiriba isor mangondasu karigidamak mana khwaidagi nuksijaba mipum khudingna mabu thadoglaga chatlibano haina. Numitugi numidangdu Chelsea makhoigi yumda laktuna leire. Abethoi de masa nungaite haiduna magi roomdagi sugen hendoraktre. Lunch pawba chaba natri.
Hojang numidangi dinner su chararoi. Hayeng ayok mana chatlamdai doina breakfast khara oina charage haina hairakle. Rohit ka Chelsea ga do dining chair amamamda phamlaga tumin dinner chari. Wahay ama phawba haina de makhoi ani do. Auntie singdusu magi mathau loina tawnaki. Tumina sum leibado nungai tradona Chelsea na tapna hairaklami maga opposite aina phamliba Rohita. Nang chak phajana chadradi kaidaurage. Rohit su spoon duna magi dinner saruk do thin duna sana duna lairambadagi Chelsea da fatien khalai. Janing dabai. Chelsea do magi mamang oirapta lairiba Rohit na khwaidagi pamjaba mathel hapa baula do Rohit ki mangda khaja insinduna. Say, nangi favorite duni. Aina ngasai market dagi lairakpani. Sisi sasilo. Rohit su mathel do da yenglai. Chummi, manu khwaidagi pamjaba mathel amani. Adubu mikup sidadi janing thakningba amata fawkhidre. Sor ama sangnu handoklaga Chelsea da muyeng laklami. Rohit ki mit yengdu ubada Chelsea do thamai khangsunson kibagum tawi. Mana Chelsea bu apam nungsi phawna nungsi banate. Adubu minungsi amadi phawri. Mana utliba mawong mataw kaya doda Chelsea su nangairamay haiba khangi. Mikup sida magyan tarakle. Chelsea bu mana yamna hartaw bira haibado. Avethoina mabu ignore tawbada phangiba China aduga chapmanaba China do. Mana Chelsea bu ignore tawbada Chelsea nasu phanglamgani khanglakpa mikupta Rohit yamna ningamaktre. Chelsea gi thamoi do khajukta oirabasu pelhaningba ma phawrakle. Masu khangi Chelsea na mabu kayagi matik nungsijaba haibado. Rohit nokfetawna hairei. Thank you Chelsea. Chelsea su nokfetawna. Anything for you my dear. Asumna harau dinner charba matung Rohit ka Chelsea ga do rooftop ta karaktuna wari asum sanai bench amada pula famlaga. Avethoy ga nanga ngasai kai haina khige. Kaso aina dida. Nanga sauna bagi natro. Mana ngasi ai lae khangla phawba magi room dagi thorak trese. Rohit sor masangnu handoklaga mamai do khaji non khalap dauna atiya da thokliba tha jamangondi yenglai. City ki mengal mayam duna thawan mi chak du latna oi. Magi wase to ase. Ngasi de ai wakhal sengna leningi. Chelsea no fetawje. We. Ado luhong bagi invitation card ki design do nangkan bahuraba. Rohit iting ba khonjal da hairaklami. Khandre. Ai gi di khan bahuri. Ai ni amna pamjaba design sing do collect taw bahuri. Ado Rohit. Wado hairaga Rohit nungsina yenglai. Aduga magi makhutna Rohit ki makhutta nungsina pairei. Rohit ngakchana na Chelsea da yenglaklami. Chelsea na yengliba mi yengdugi arthadu masu khangle. Chelsea na pamliba potu Rohit na su khangle. Cha manung changas ai hayeng ngantana hogadoini. Aduna kharanga na tumge. Chelsea no fetawraga. Pulap kumase. Wado hairaga mana Rohit ki makhota konbe pai tawi aduga makhoi anisu makhada kumlakle. Rohit do magi room gi mapa yauraduna magi room da changhaure. Chelsea su makhada magi room da kumlakle. Rohit do magi phamungda longni hiptuna wakhala sum tawi. Ma hoje kari tawgani haiba tafam khangre. Chelsea gi khaluraga su amuk nungaite. Avethoy su thadokpa mukpamde. Avethoy na magi mayumda aseng bahan ki bataragadi maga bethoy gagi unabagi chance 100 ki manungda 1% ka koiri. Mana amuk Avethoy ga close oyuraga lukhoi na magi thokpa ama soidina tawrakani. Mana Chelsea luhong bhai basidi soidraba wafam ama oiri. Compulsory ni. Isorna tamlamlaba wafam ama gum tawri. Tanjaduda Rohit ki room gi thongadu mapaldagi nok tawraklami. Rohit masado tapna hogatuna phamungdagi kumtharai. Aduga thonglamda lagduna thongdu tapna hangi. Chelsea do full makeup tawduna magi thongjilda leptuna lerami. Seliba dress tawriba makeup amadi style singadu aduki matik hot oi. Rohit bu ngasiga ahingsida magi oirage haina khankrabani Chelsea manadi. Chelsea room manungda changlai. Aduga thongdu mana lok tawsile. Rohit ngakchana na Chelsea da yengduna lay. Chelsea so maning thek tuna changkre.
रोहित की फमुंग थारिबा दोमदा अदुगा यामना सिदक्टिव ओइबा मिनोग अमा नोक्लगा रोहित लोमदे येंगलक्लमी रोहित पिसुम सुक्लब यामना बिट लेतना चंगलई अदुगा चेल्सीदा हन्ने येंगदबी फमुंगदे हिपथाख्रे रोहितती वाखलना फुंबंगनारबनी सेलिबा ड्रेस तु फावबा होंदोक्ट्रबनी नसाई अयुक सेटखिबा ड्रेस तु मगनी चेल्सी तपना रोहित की फमुंग मचीदा फमथै अदुगा मसादु पुलब हिपथारई अदुगा मंगोंदा तुंग ओनसिंदुना हिपलिबा रोहित की मख्वांगदा मतुंगलोमदगी तपना कोलई